Untitled World. Malemgi angak punsi kiyagi manungda ama oiriba Paul Alexander the lawyer mahaki punsi wari. Mahak karma punsi mahingda hinglakbage amadi mahaki punsibu karamna survive torokbage haibadu miyang yufamda telapna lijage. Mahak 1946 ki United States Texas ki Dallas City da pokhi. 1952 July ki saraba kalin ki nongju numit amada mahak nonglukta sanarami. Maduda ikang khanghodana masa nungai taba polakhi. Ngaksamari naba koklumba fauраklami. Mahak ki mamana bed rest tawduna lehalami. Nomalalaga sum pharakadra hairaga nomagi anaba masing sum hengalaklami. Fever tawrakpa khanaw naba amadi khongkhut chikpasu hengalaklami. Mahak ki mamana makhoi ki family doctor amada consult tawduna hangba matamda doctor aduna asumna haraklami. Paul ki oriba fibam asi ubada polio lainani haina mayek sengna haraklami. Hospital da anaba mayam leibana yumda asum pothahanaba amadi makhatana layangnaba haraklami. Asum tawduna nomo haukhibana Paul gi hakchangsu nomo gi sum sakchalaklami. Numit mangani haukraba matungda Paul na nongmati kitchen da makhongna tapna changlaklami. Mahak aduki matik sonkhibana lepa ngamlamde amadi wangang bathoklamde. Khanawda chanaba posak amata yotpa yaramde. Lokhoba asum henjalaklami. Paul gi phibam soklaba matawadu ubada khonglei thuna Parkland Hospital da pukhalaklami. Parkland Hospital ase maruoina polio laina gi damakta kathoklaba hospital amani. Paul gi mamana hospital yaroklaba matungda Paul gumna polio laina naraba angang kaya ama lerami. Maram aduna Paul gi damak ahangba bed ama fawba leramde. Phibam soklaba Paul mama machagi mawong adu ubada doctor ama changlaklami. Paul gi layong adu yenglami aduga kanba ngamlaroi mahak siragani haina haraklami. Makha tarakpada doctor ama amuk laktuna Paul bu panthaba tawdana emergency operation gi damak operation theater da pusankhi. Operation pangthoklaba matungda numit humni gi matung Paul wakhal laklami. Mahakna wakhal laklaba matung mahakki hakchang adu chawraba yotki kharung amagi manungda haptuna thamlammi amadi mangaksamdagina makok phawbadu kharung adugi mapanda lithoktuna leirami. Asum tawdana yotki kharung adugi manungda Paul yang wana thatara nipan haukhre. Mahak wangang badi ngamlamde adubu tabadi ngamlammi. Mahak kumlaba anaba angang kaya amana kappa lawbagi makhol tarami. Lengbo otpa ngangba ngamdriba Paul masadagi tholakpa manap matin kaya aduna mamay adu thomjalami. Maram aduna sor honbada mahak khara warami. Tanja aduda nurse ama changlaklami aduga mahakki amotpa mayam adu tethok nanthokpirami. Nungti numit khudingi Paul gi mama mapa mahakpu unaba laklami. Hospital adugi manungda Paul adugi matik boring churami. Mahakki akoibida leiriba magumlaba anaba mayam aduga sakka yengnaba natana matam lenfam leramde. Asum tawdana nomo sum haukhibana makhoi amaga marup sanarami. Paul na asum na harami mahakkabu hek sakka yengnaraga marup sanarurabadi misagadu hektamuksi masi karigino khangde haina maromdom nungaijaramde. Matam asum haukhibana Paul gi hakchangsu sum phagalaklami.
mahak tapna wa ngangba ngamlakhi. Adubu khwaidagi laibak thibadi Paul maromdom sor honba ngamlamde. Ngasai yotki kharung adugi matengna mahak punchi chupa sor honba takhi. Yotki kharung adugi mamingdi the iron lung. Ngasi maksu mahakpu miyamna the man in the iron lung haina khangnari. Hauji mahaki chahi humbudra manga sure. Makha tarakpada Paul Richard Alexander na karamna lawyer orakhiba kamdongna struggle tarukhiba haibadu khangminasi. Paul gi fibam soklaba punsi mahing adu miyamna nongmagi asum khangnarakhi. Nongmadi Mitch Summer kauba nupa ama laktuna Paul ki short documentary amakak namki. Matam aduda Paul na asum na hairami. Mahak na asum yengbada ayamba miyoy kaya na mahakpu hainadaba uncomfortable feel tawba fawa mali. Wahay asi tabada Mitch Summer mathway nungaramde. Makata na Paul da asum na hangi mataw karam na matam lenbibagi amadi numit chupa asi karam na laybibagi haina hanglaklami. Paul na asum na khomi miyoy ba ama na hingbada tawgadaba thabak khudimag tawi ayuk nganta hawi chinya singdoi mai mi tathoi koi kokthoi amadi breakfast tawi. Adubu mating khajik di pami. Kanagamba amana inakta aina paningba larik atu pubilaktuna thambiba. Karigumba khara yekpa iba asina chingba khara tawjaningi. Numit khudingi TV yengbada aihak ware haina khumlami. Asumna makha tarai larik tamningbazu phawi. Adubu aigi laiba fibam asina school amatada admission tawba yate. Asum tawduna Paul gi ningamdaba kaya adu hongdoklami. Matam asum hokibana chahi ani gi matungda mahakna larik tamjage haina haijaruba school aduna accept tawirami. Laibak phabadagi school tamba lisilakle. Makha tarakpada college tamningbagi wakhal amuk pharakhi. College ta ahanba ming chanaba chatpadasu mahakpu condition anigi makhada yaraklami. Condition sing adudi ahanbada mahak vaccine changnai na kapmiyoy mo oigadabni. Ani shubada karigumba college asida laik tambada aso engam thoklabasu mahaki family na responsibility lawgadabani. Condition asigi makhada yanaba puraktuna mahak larik makhatam thakhi. Matam asam hokiduna Paul gi hona jamandagi mahak bar exams kaya thaduna lawyer orakhi. Miyambu mahak na inspire tawnabagi damakta scale amagi matonda kolom punsinduna scale adu mayada chiktuna masamakki biography iki. Biography aduda asumna so hairami nahak kanano kadadigi lakpano kaisu thudokpo oide. Isana bu honage khalaba challenge amagaloina na tawraba thabak khudimuk ado mai pakani haina mahak na hairami. Paul na makha taduna hairaklami mahakki wari asina nama soirba miyoy singi punsibu tunggi asa uba oirasunu haina hairami. Masini Richard Paul Alexander ki punsi wari. Miyoy bagi punsida hotnagi haina bu khallabadi ngamdaba karisu leite. Ngasi maksu miyamna Paul Alexander bu respect tawnari amadi the man in the iron lung haina su khangnei. Lijeriba punsi wari asina miyamda kanaba kari pibage amadi kari wakhalon poanbage haibadu comment section da ibirau. Mathangi video da miyamda puduna lakchage. World gi one of the most genius scientists Albert Einstein gi punsi wari. Makha taba wari asi tabing labadi kanglaipak world ba subscribe tawbo kawbiganu amadi adamda notification laknabagidamagta bell icon nambiyo. Ngasige unadi miyamdi kanya naba yathang jari.